Olympic Games yamna maming chappa malemgi leibak kayana akanba mongda changdamnariba prithivigi sana khotnabagi achauba lanjau amani prithivigi mishing yambada ani subada leiriba bharatna fawba international games asida medal ama ani fangnana hotnabada leijabi pangal phudokle pikraba iramda manipurgi Mary Kom Mirabai gumba sanaroi khara lerambagi bharat ki jet khara makai kalle haibada haimanba thokloi adubu hairiba games asi leiramdaba thoklabadi masana kaya leiramliba sanaroi kaya leiramliba si leiramdaba si yai Manipur haiba India gi state asi kadai da leibage haina prithvi gi mioi kaya na Google da type tawduna search tawramliba si tawramdaba si yai maram asina Olympic Games karamna haurakhi haibasi khangbada thoidokna maru oigani khalle ngasidagi chawrakna chahi lising ahumuk ki mamangda Kristna poktringai gi chahi 1963 ta Olympic Games asi Greek ki Olympiada ahan boina pangthoki matamaduda hauzik laiba Greek asi Savitya culture manaba ningthau kayana panba lebak macha macha kaya lerami khudam moina Athens Messenia Argos Olympia Delphi Nemi Corinth hairibasing asi panba yai matamaduda Olympiada pangthokliba Olympic Games adu khaknataba atopa lebak macha sing asidasu chapmanaba games kaya pangthoki Lebak sing asida pangthokliba games sing adu sana khotnabagi thoram oina pangthokpa thoram oiramde tongan ba Greek mythology gi lai singda puja tauba ikai khumnanabagi damak pangthokpa thoram oiramki Greek mythology gi lai pumnamaktagi khwaidagi sakti leiba lai asi Zeus haiba lai asin oirame amasung lai asigi mandir asi Olympiada leiba maramna Olympiada pangthokliba Olympic Games na pumnamaktagi maru oirame Ancient Greek Olympic Games ado chahi mari khudingi August natraga September da chang naina pangthoki masidagi chahi mari gi period asibu one Olympiad haina khangnaki Olympic Games ki matamda tongan ba Greek leiba ki athlete sing amadi miyamna thoram adu bu yawba laknaki matam adu da leibak pumnamakna yana warep ama thamnaki madudi Olympic Games ki matam khudingda saruk yaba lakliba myoi amata da hatpa tuppa tawdaba loinana lan gi matam oirabasu Olympic loidri fawba lan lepnaba haina masibu itihasta Olympic truce haraga khangnari athlete khudingmakna sanaba haudringaida Zeus laibu panduna minamba tawroi rules amasung regulation ingani haina wasaklamne asumna wasakna kiba Olympia gi mafam adudagi mai lawduna prithvi gi leibak sing puduna chatlaba matungda Olympic haudokpagi chatnabi ama ngasigi Olympic tasu pangthokli masana sing aduda mai paglaklaba sanaroi sing aduda olive mana khudol tawi maramdi Greek mythology da olive mana gi tongan bawari lei haujiksu olive mana bu symbol of peace haina lawnari Kristna pokringai chahi 1963 ta ahan ba pangthokhiba Olympic Games aduda chawrakna meter chani romgi oigadaba lamjel ama chenduna lagi puja tawduna nongmada loisinki asumna nongma khattang lamjel amma chelaga loisinba thoram asi miyamna atanba phoraki masidagi sili langliba singna tapna masana kaya wrestling boxing javelin throw chingba hapchilakki masidagi Olympic ki mahau hengalakki amasung Greek ki miyamna chahi mari khorang nangainaki adubu angakpa amakhakti masana sing asida nupi amata saruk yalamde amadi sanaroi amata fi thongba yaramde asigumba Olympic Games sing asida mai paklaba sanaroi singbu magi lam gimioi singna athobani haina taram noknaki achauba phida piki asumna chahi lising amamukki matung phawbada Olympic ki masana makhalasi chaniga marfutara humdoi sujinki adubu 2nd century AD da Roman singna Greek ki leibak singbu loi chankraba matungdagidi Olympic Games su marai chaithaki Roman singna Christianity da changkraba matungdagidi ariba murti latpagi chatnabigi mayokta leiki aroibada Roman gi ningthorel Theodosius I na 400 AD da Olympic Games Greek ki leimaidagi muthatki Englishing amaga chanipan kungama thoida Greek ki leibak singna Ottoman Empire dagi ningkha tamlaba matung chahi lising amaga chamnga gi matungda mioi kharana Greek ki ariba culture amuk hanna hingatna ba hotna ba horakki tangkak aduda maming chatlaba writer poet news editor
पेनाजियोटिक साउटोसना डायलॉग ऑफ द डेड कौबा सेरिंग अमा इदुना ग्रीक की मांगख्रबा ओलंपिक गेम्स हिंगतहनबा वाफम थमकी मागी वफम अदुगी मतुंग इन्ना ग्रीक की इना खुल्लबा इवांजेलस जापास कौबा नुपा अमखकना अचंग सेंफम खुदिंगमा पुथोक्तुना इंग लिसिंग अमगा चनिपान यांखै मापनदा एथेंसता अमुक हन्ना ओलंपिक गेम्स पांगथोके मदुबु जापास ओलंपिक हायरग खंगनखि ग्रीक की मिपुम खुदिंगमक हरावबगी ngमखै लेखिदि थौरम अदु मियोय लिसिंग कया तिनकी असुमना मखाताना ग्रीक ता ओलंपिक पांगथोकपा हौखि मसिगी मतुंग इंग लिसिंग अमगा चनिपान मरफु तरादा पाइरिदी कोबर्टिन कोबा फ्रेंड्स मचा अमखकना ओलंपिक गेम्स पु इंटरनेशनल गेम्स ओयहननबा अमसुंग इंटरनेशनल ओलंपिक कमिटी सेमननबा वाफम हौदोरके कोबर्टिन कनो होटनदुना इंटरनेशनल ओलंपिक कमिटी सेमखि कमिटी असिगी अहानबा प्रेसिडेंट डिमेट्रियस बिकेलास न ओइखे IOC न सिंधुना अहानबा इंटरनेशनल ओलंपिक गेम्स इंग लिसिंग अमगा चनिपान मरफुतरा तरुकता ग्रीक की एथेंसता पांगथोके गेम्स अदुदा नुपी सिंगबुसु सरुक याबगी अयाबा पीखिबा अहानबा ओलंपिक गेम्सु ओइके मसिगी मतुंगदगिदी IOC न सिंधुना चाही मरी मरी खुदिंगी लेप्तना तोंगान तोंगानबा पृथ्वी की लेबाक सिंगदा ओलंपिक गेम्स पांगथोकना लाखि अदुबु इंग लिसिंग अमगा समापन तरागा मरी इंग लिसिंग अमगा समापन निफु अमसुंग इंग लिसिंग अमगा समापन निफु मरीदा पांगथोकफम थोकपा ओलंपिक गेम्स सिंगदि पृथ्वी की अहानबा अमसुंग अनिसुबा लांजावना मरम ओइदुना पांगथोकपा ngमखिदे लोइनना पृथ्वी की अनिसुबा लांजाव की मतुंगदा अहानबा ओइना ओलंपिक की शेड्यूलदा अहुंगबा लेखिबा हायरगदी इंग लिसिंग अनिगा कुंदा पांगथोकफम थोकपा टोक्यो ओलंपिक कोविड-19 न मरम ओइदुना इंग लिसिंग अनिगा कुनमाथोइदा पांगथोकलिबा सिन ओइरे ngasiगी ओइनदी माइस्ट्री चैनल ना म्यामदगी काइननबा याथंग निजरी वीडियो असिना लौसिंग ज्ञान खरदी पीरे खंबीरगदी लाइक अमदी सब्सक्राइब तौबा कौबीगनु हाइजरी।